ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯏꯪ ꯀꯨꯝꯖꯥ 2018 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯏꯪ ꯀꯨꯝꯖꯥ 1930ꯒꯤ ꯃꯇꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯇꯥꯂꯤꯕꯥꯟ ꯔꯨꯂꯔꯁꯤꯡꯅ ꯆꯠꯊꯔꯝꯕ ꯀꯥ ꯍꯦꯟꯕ ꯅꯤꯇꯤꯁꯤꯡ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯒ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯔꯦꯖꯤꯝ ꯑꯁꯤꯅ ꯅꯨꯄꯤꯃꯆꯥ ꯑꯃꯗꯤ ꯌꯨꯝꯕꯥꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯐꯒꯥꯟ ꯃꯤꯂꯤꯌꯟ ꯀꯌꯥꯃꯔꯨꯝꯗ ꯌꯨ.ꯑꯦꯁ. ꯑꯃꯗꯤ ꯇꯥꯂꯤꯕꯥꯟꯒ ꯍꯥꯟꯅ ꯌꯦꯛꯅꯕ ꯑꯣꯏꯔꯝꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯔ ꯈꯥꯟ ꯃꯨꯇꯀꯤꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯕꯥꯔꯥꯅꯁꯤꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯈꯜ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯒꯪꯒꯥ ꯇꯨꯔꯦꯜꯕꯨ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯃꯤꯈꯜ ꯃꯌꯥ ꯌꯧꯔꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯒꯪꯒꯥꯗ ꯏꯔꯨꯞꯀꯅꯤ ꯑꯗꯨꯒ ꯃꯟꯗꯤꯔꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯗꯒꯤ ꯍꯩꯅꯔꯛꯂꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ ꯍꯥꯏꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁꯔꯀꯥꯔꯅ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯍꯦꯟꯒꯠꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯖꯌꯥ ꯖꯦꯠꯂꯤꯅ ꯂꯨꯆꯤꯡꯕ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯆꯍꯤ ꯍꯦꯟꯒꯠꯂꯒ ꯂꯨꯍꯣꯡꯕꯅ ꯃꯁꯥꯕꯨ ꯆꯞ ꯆꯥꯅ ꯗꯤꯚꯦꯂꯞ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯆꯍꯤ 19ꯗꯒꯤ ꯆꯍꯤ 22ꯗ ꯊꯝꯕꯒꯤ ꯋꯥꯐꯝ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯦꯘꯥꯂꯌꯥꯅ ꯀꯥꯁꯔ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯗꯥꯛꯇꯔ ꯔꯕꯤ ꯀꯥꯅꯟꯕꯨ ꯗꯤ.ꯂꯤꯠ ꯎꯄꯥꯙꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯔꯥꯒ ꯅ꯭ꯌꯨꯖꯀꯤ ꯆꯤꯐ ꯏꯗꯤꯇꯔ ꯄ꯭ꯔꯁꯥꯟꯇ ꯔꯥꯖꯒꯨꯔꯨꯕꯨꯁꯨ ꯗꯤ.ꯂꯤꯠ ꯎꯄꯥꯙꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯦꯘꯥꯂꯌꯥꯒꯤ ꯀꯟꯚꯣꯀꯦꯁꯟꯒꯤ ꯊꯧꯔꯝ ꯑꯃꯗ ꯎꯄꯥꯙꯤ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯀꯥꯁꯔꯒꯤ ꯚꯩꯔꯕꯅꯒꯔꯒꯤ ꯑꯜꯍꯖ ꯑꯖꯤꯃꯨꯗꯤꯟ ꯆꯧꯙꯔꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯕꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ 104 ꯁꯨꯈ꯭ꯔꯦ꯫ ꯏꯪ ꯁꯣꯛ 1918ꯇ ꯇꯥꯏꯕꯪ ꯈꯣꯡꯁꯥꯜꯂꯛꯈꯤꯕ ꯑꯖꯤꯃꯨꯗꯤꯟ ꯕ꯭ꯔꯤꯇꯤꯁꯅ ꯚꯥꯔꯠꯄꯨ ꯂꯣꯏ ꯆꯜꯂꯤꯉꯩ ꯃꯇꯝꯗ ꯆꯍꯤ 8 ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯨꯂꯤꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯚꯥꯔꯠꯅ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡ ꯆꯍꯤ 18 ꯑꯁꯥꯝ ꯄꯨꯂꯤꯁꯇꯁꯨ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯅ ꯂꯩꯈꯤꯗꯕꯗ ꯚꯩꯔꯕꯅꯒꯔꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤ꯫ ꯑꯖꯤꯃꯨꯗꯤꯟꯅ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯐꯝ ꯃꯐꯝꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯕ ꯂꯥꯛꯈꯤ꯫ ꯆꯝꯖꯕꯅ ꯃꯍꯧꯁꯥ ꯑꯣꯏꯔꯕ ꯍꯥꯖꯤ ꯑꯖꯤꯃꯨꯗꯤꯟ ꯆꯧꯙꯔꯤꯒꯤ ꯃꯊꯛꯇ ꯃꯒꯐꯤꯔꯠꯀꯤ ꯗꯨꯋꯥ ꯇꯧꯈꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯄꯨꯡ 2:30ꯗ ꯚꯩꯔꯕꯅꯒꯔ ꯃꯁꯖꯤꯗꯀꯤ ꯏꯃꯥꯝ ꯍꯥꯐꯤꯖ ꯑꯕꯗꯨꯜ ꯑꯖꯤꯖ ꯆꯧꯙꯔꯤꯅ ꯏꯃꯥꯝ ꯑꯣꯏꯗꯨꯅ ꯖꯅꯥꯖꯥ ꯁꯣꯜꯂꯕ ꯇꯨꯡꯗ ꯍꯛꯆꯥꯡ ꯂꯩꯔꯣꯟ ꯆꯟꯁꯤꯟꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯧꯂꯥꯅꯥ ꯖꯃꯥꯂꯨꯗꯤꯟ ꯆꯧꯙꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯜꯍꯖ ꯑꯖꯤꯃꯨꯗꯤꯟ ꯆꯧꯙꯔꯤꯅ ꯂꯩꯈꯤꯗꯕꯗ ꯃꯥꯏꯀꯩ-ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯩꯔꯕꯅꯒꯔꯒꯤ ꯄꯥꯎꯃꯤ ꯃꯧꯂꯥꯅꯥ ꯑꯕꯨꯜ ꯍꯥꯁꯟꯅ ꯄꯥꯎꯗꯝꯂꯛꯂꯤ꯫
मणिपुर लेंगाकी स्कूलसिंगदा ओजा वातुना लेरिंगैदा ओजा महूत पीबीदना ट्रांसफर तौरपना पेनदबा कया लेरकली यारिपोकी आजाद हायर सेकेंडरी स्कूल की महिरोइसिंगना नुमित हुमनि चुपना अवात मेंखटपिनबा अमसुंग स्ट्राइक चत्रबा फावबदा लेंगाकी माइकैदगी रेस्पॉन्स अमतसु फंगदबदगी ऑल मणिपुर मुस्लिम स्टूडेंट्स ऑर्गेनाइजेशन ना स्कूल असिकी गेट लोंसिनख्रे दाबी फंगद्रि फावबा छात्र सिंह स्कूल गेट मांगदा यारेकिना लेरगनी हाइख्रे आजाद हायर सेकेंडरी स्कूल की छात्र महिरोइसिंग हयेंदगी क्लास होबीनबा खुदक्ता अमदी मयामना डिमांडसिंग असि हाइजरिबसिंगसि हायर एजुकेशन की मरी लेनबा डिपार्टमेंट दा लेबा मीसिंगसिना डिमांडसिंग असि फुलफिल तौबियो हाइना ऑल मणिपुर मुस्लिम स्टूडेंट ऑर्गेनाइजेशन दगी माइकैदगी हाइजरी हाइबसि दरकार लाखपानी पर नहीं थिरकन वीडियो नंग वालो लो कालो रे यारे यारे वो वांगा को सिदा सिन्नम तनंगी ये लिखांगे तो यानी अभी यारी तो अभी यारी मोर से का देना ते तो हो जाए तो लिखांगे कहां लो नंबर दे भाई नंबर यार चिंदो पा रुमान दो पाक ने चिंदो या इजे करना कीजिए वीडियो तो लो या नम आजाद हायर सेकेंडरी स्कूल की छात्र थाना नुमित हुमनी सूना अखोगी ओजा ट्रांसफर तौबा अमदी वालिबा स्कूल की इक्विपमेंट अखोइना एजुकेशन एज अमदी लैरिबा अखोगी ऑनरेबल एजुकेशन मिनिस्टर की मफमदा अवाट ओजा अमदी स्कूल की वालिबा पोतसै ओजा पुनः सूनबा पीबीरोना थाना नुमित हुमनी सूना खोंजंग चंगलपसिदा अखोई गवर्नमेंट साइड तगी ngasiबौदा सीमा तौरनी ओजा सिमा थारकलनी हाइबागी ओइबा पाव अमबौ ngasiबौदा अखोगी छात्र सिंह अमदी लैरिबा यारपो ब्रांच की अमसुगी मफमदा खगनबा लैत्रे हाइरिबा ऑर्डर असे स्कूल काबा यारे ओजा नोइदा पीरनी हाइबा ऑर्डर असे थोक्रिबौ ngasi आजाद हायर सेकेंडरी स्कूल की छात्र खुदिमा स्कूल के ममांगसिदा अहिंग लेक्तुना लैरनी ऑर्डर थोक्रिबौ अखोई स्कूल नसी ओपन तौबा यारो स्कूल नसी ngasiदगे अखोई क्लोज तौसनजरे INX मीडिया की एग्जीक्यूटिव ओरंबा इंद्रानी मुखर्जीना महाके मचानुपी सीना बोरा कश्मीर लेरे हाइना CBI की डायरेक्टर सुबोध जायसवालदा चिठी इरक्रे मचानुपी सीना बोरा हाटपगी मरालदा फादोक तारुरबा इंद्रानीना हाय महाकना जेलदा लेरिंगैदा कश्मीरदा सीना बोरागा उनरकी हाइबा मियोय अमा थेंगनरकी अदुना सीना बोराबू थिगलू हाइना इंद्रानीना CBI दा हायरख्रे लाखलिबा डिसेंबर की तांग कुनमंगा थांजा नुमित नुंगथिल की पुंग अमगा मिनिट मंगा ताबदा मणिपुर प्रेस क्लब ता सगोलसेम बिलासिनी न इबा सैरेंग लाइरिक थाजा थानिल फोंदोकदौरी इरमदम मियाम की अपुन बखोरजैलूप इमा कोलना युम्बू ओइरगा पांथोकदबा लाइरिक फोंबगी थौरम असिदा डॉक्टर राजकुमार गुणचंद्रना प्रेसिडेंट इमा खोलना थौरम मपू नोंमाइथेम किरण कुमार कन्वेनर मणिपुरी लैंग्वेज एडवाइजरी बोर्ड साहित्य अकादमी न्यू दिल्लीना अथोइबा मितुंग लेंबिरकपा अमसुंग मोइरांगथेम राजेंद्र रिटायर्ड लेक्चरर थौबाल कॉलेजना अखनबा लेंबिरकपा ओइना सरुक यागदौरी डॉक्टर मोइरांगथेम प्रियवर्ता प्रिंसिपल इम्फाल कॉलेजना लाइरिक की मरमदा वांगांगनी हाइरी आसामदा विजय मलियागुंबा मियोय अमा लैरमले लमदिंगी SBI दगी लुपा करोड़ चामा लोन लौरगा सिंगदोकलमदना अनंत चरण नायक चेनख्रे हाइरी बैंक असिगी मरी लेनना मथक थोंबा ऑफिशियल सिंगना एग्जीक्यूटिव मजिस्ट्रेट यावना अनंत चरण नायक की बिल्डिंग होम सील तौख्रे हाइरी अनंत की मिंगदा लेबा अतोप प्रॉपर्टी सिंगसु यांगना सील तौरबा याय
कांग्रेस की नुपा थोक्तबा मुस्लिम लुचिंबसिंगना आसाम की माइनॉरिटी मुस्लिम सिंगबु ngasi फावबदा अवाफमदा तहानबनी आई चिन मेंदुना लेरोय आई तुमिन लेखिबा मतमदा राजनीति थादोकनी मसागी चौकी तसेनदुना लेबा माइनॉरिटी लुचिंबसिंग असिना ngasi फावबदा आसाम की माइनॉरिटी मुस्लिम की याइफनबा वा अमत सुंगांगदे हाइदुना बागबर की MLA शेरमान अलीना फादोक्तगी थोरकलबा मतुंगदा अकनबा वाफमसिंग असि थमलकिबनी सानबुंगी पाव टारगेट ओलंपिक पोडियम स्कीम टॉप्स की लिस्टा निंथौकाब नुमित्ता अनौब सानरोय कुन अमका हपचिंदुना लाकलिबा 2024 की पेरिस ओलंपिक गेम्स की दमक स्पोर्ट्स मिनिस्ट्री ना फंडे तौबा अपुनबा एथलेट मसिंग 194 सूख्रे एशियन चैंपियंस ट्रॉफी दा इंडिया की नुपा हॉकी टीमना अमसुंग कोरियाना गोल अनि चंदुना ड्रो ताखरे पाव लोइजरे फीडबैक चैनल ना ताबिरिबसिंगबु अमुक हन्ना इकाई खुमनजरी अमसुंग चैनल असिबु लाइक शेयर अमति सब्सक्राइब तौबियो।